ꯃꯅꯤꯄꯨꯔꯗꯁꯨ ꯕ꯭ꯂꯦꯛ ꯐꯪꯒꯁꯀꯤ ꯂꯥꯏꯅꯥ ꯌꯧꯔꯛꯂꯦ꯫ ꯔꯤꯝꯁ ꯑꯃꯁꯨꯡ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯂꯛꯄ ꯕ꯭ꯂꯦꯛ ꯐꯪꯒꯁꯀꯤ ꯄꯦꯁꯦꯟ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯁꯤꯔꯦ꯫ ꯀꯣꯚꯤꯗ-19ꯒꯤ ꯁꯦꯀꯦꯟ ꯋꯦꯕ ꯃꯥꯌꯣꯛꯅꯔꯛꯂꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗꯒꯤ ꯁ꯭ꯇꯦꯠ ꯈꯔꯗ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯄꯦꯁꯦꯟꯠꯁꯤꯡꯗ ꯐꯪꯒꯜ ꯏꯟꯐꯦꯛꯁꯟ, ꯃꯨꯀꯣꯔꯃꯥꯏꯀꯣꯁꯤꯁ ꯍꯥꯏꯔꯒ ꯈꯪꯅꯕ ꯕ꯭ꯂꯦꯛ ꯑꯃꯁꯨꯡ ꯋꯥꯏꯠ ꯐꯪꯒꯁꯀꯤ ꯂꯥꯏꯅꯥꯅ ꯑꯃꯨꯛꯀꯁꯨ ꯅꯥꯍꯜꯂꯛꯄꯒꯤ ꯊꯧꯗꯣꯛꯁꯤꯡ ꯃꯥꯌꯣꯛꯅꯔꯛꯄꯗꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔꯅ ꯄꯤꯔꯛꯈꯤꯕ ꯄꯥꯎꯇꯥꯛ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯦꯜꯊ ꯁꯥꯔꯚꯤꯁꯦꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯃꯥꯡ ꯊꯥꯒꯤ 22ꯗ ꯐꯪꯒꯜ ꯏꯟꯐꯦꯛꯁꯟ ꯃꯨꯀꯣꯔꯃꯥꯏꯀꯣꯁꯤꯁ ꯑꯁꯤꯕꯨ ꯅꯣꯇꯤꯐꯥꯏꯕꯜ ꯗꯤꯖꯤꯖ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯇꯨꯅ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡꯁꯤꯡ ꯂꯧꯈꯠꯄ ꯍꯧꯔꯛꯂꯤꯉꯩ ꯆꯩꯔꯛꯇ ꯃꯅꯤꯄꯨꯔꯒꯤ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯒꯤ ꯂꯥꯌꯦꯡꯂꯛꯈꯤꯕ ꯄꯦꯁꯦꯟ ꯑꯅꯤꯗꯁꯨ ꯍꯥꯏꯔꯤꯕ ꯕ꯭ꯂꯦꯛ ꯐꯪꯒꯁꯀꯤ ꯂꯥꯏꯅꯥ ꯑꯁꯤ ꯅꯥꯍꯜꯂꯛꯄꯒꯤ ꯃꯅꯨꯡꯗ ꯄꯦꯁꯦꯟ ꯑꯃꯗꯤ ꯀꯟꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯀꯣꯚꯤꯗ-19 ꯀꯃꯟ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯊꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯕꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯗꯨꯅ ꯅꯥꯔꯛꯄꯗꯒꯤ ꯂꯥꯏꯀꯠꯅꯔꯛꯂꯤꯕ ꯄꯦꯁꯦꯟꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯅꯤ ꯕ꯭ꯂꯦꯛ ꯐꯪꯒꯁꯅ ꯅꯥꯍꯜꯂꯛꯂꯦ ꯍꯥꯏꯔꯤ꯫ ꯄꯦꯁꯦꯟꯠ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯔꯤꯖꯅꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯁꯥꯏꯟꯁꯦꯁ ꯔꯤꯝꯁꯇ ꯂꯥꯌꯦꯡꯂꯛꯄ ꯃꯁꯥꯒꯤ ꯆꯍꯤ 94 ꯂꯣꯝ ꯁꯨꯔꯕ ꯃꯤꯑꯣꯏꯅꯤ, ꯑꯗꯨꯒ ꯑꯃꯅ ꯃꯁꯥꯒꯤ ꯆꯍꯤ 43 ꯂꯣꯝ ꯁꯨꯔꯕ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯂꯛꯈꯤꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯏꯝꯐꯥꯜ ꯋꯦꯁꯠ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯅꯨꯄꯥ ꯉꯥꯛꯇꯅꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯀꯣꯚꯤꯗ-19 ꯀꯃꯟ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯁꯤꯒꯨꯝꯕ ꯀꯦꯁꯁꯤꯡ ꯑꯁꯤ ꯊꯦꯡꯅꯔꯕꯗꯤ ꯍꯦꯜꯊ ꯁꯦꯛꯇꯔ ꯅꯠꯇ꯭ꯔꯒ ꯀ꯭ꯂꯤꯅꯤꯛ ꯑꯃꯁꯨꯡ ꯍꯣꯁꯄꯤꯇꯥꯜ ꯄꯨꯝꯅꯃꯛꯅ ꯀꯣꯚꯤꯗ-19 ꯀꯃꯟ ꯀꯟꯇ꯭ꯔꯣल ꯔꯨꯝꯗ ꯔꯤꯄꯣꯔꯠ ꯇꯧꯔꯛꯀꯗꯕꯅꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯔꯤꯄꯣꯔꯠꯁꯤꯡ ꯑꯁꯤ ꯇꯧꯔꯛꯇꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯒꯤ ꯃꯊꯛꯇ ꯍꯧꯖꯤꯛ ꯆꯠꯅꯔꯤꯕ ꯏꯄꯤꯗꯦꯃꯤꯛ ꯑꯦꯛ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅꯁꯨ ꯈꯪꯍꯜꯂꯛꯂꯤ꯫ ꯄꯥꯎ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯈꯤꯕ ꯄꯥꯎꯁꯤꯡꯅ ꯍꯥꯏꯕꯗ ꯔꯤꯝꯁꯇ ꯂꯥꯏꯀꯠꯅꯔꯛꯂꯤꯕ ꯕ꯭ꯂꯦꯛ ꯐꯪꯒꯁꯅ ꯅꯥꯍꯜꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯣꯚꯤꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯀꯣꯚꯤꯗ ꯋꯥꯔꯗꯇ ꯑꯦꯗꯃꯤꯠ ꯇꯧꯗꯨꯅ ꯂꯥꯌꯦꯡꯂꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃꯤꯠ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯒꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄꯗꯒꯤ ENTꯗ ꯔꯤꯐꯔ ꯇꯧꯔꯛꯇꯨꯅ ꯃꯍꯥꯛꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯤꯠ ꯆꯦꯛꯑꯞ ꯇꯧꯈꯤꯕꯅꯤ꯫ ꯃꯁꯥꯃꯛꯁꯨ ꯍꯥꯟꯅꯗꯒꯤ ꯗꯥꯏꯕꯦꯇꯤꯛꯁ ꯄꯦꯁꯦꯟꯠ ꯑꯣꯏꯔꯤꯕ ꯆꯤꯡꯃꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯤꯠ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯆꯠꯊꯈꯤꯕ ꯇꯦꯁ ꯑꯗꯨꯒꯤ ꯔꯤꯖꯜꯠ ꯉꯁꯤ ꯐꯪꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯕ꯭ꯂꯦꯛ ꯐꯪꯒꯁ ꯍꯥꯏꯔꯤꯕ ꯑꯅꯧꯕ ꯂꯩꯅꯥ ꯑꯁꯤꯒꯤ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯕ ꯀꯟꯐꯥꯔꯝ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯗꯒꯤ ꯂꯥꯌꯦꯡꯂꯛꯈꯤꯕ ꯃꯤꯑꯣꯏ ꯑꯁꯤꯁꯨ ꯕ꯭ꯂꯦꯛ ꯐꯪꯒꯁ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄꯗꯒꯤ ꯃꯈꯥ ꯇꯥꯅ ꯃꯁꯤꯒꯤꯗꯃꯛ ꯂꯥꯌꯦꯡꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯒꯠꯂꯛꯄꯗ ꯀꯟꯕ ꯉꯝꯗꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯦꯗꯤꯀꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯗꯥꯛꯇꯔ ꯑꯦꯁ ꯖꯣꯒꯤꯟꯗ꯭ꯔꯣꯗ ꯍꯪꯂꯨꯕ ꯃꯇꯝꯗꯗꯤ ꯑꯅꯧꯕ ꯂꯩꯅꯥ ꯑꯁꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯇꯤꯐꯥꯏꯕꯜ ꯗꯤꯖꯤꯖ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯂꯥꯎꯊꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯈꯣꯏꯅ ꯄꯤꯐꯝ ꯊꯣꯛꯄ ꯄꯦꯁꯦꯟꯠ ꯑꯁꯤꯒꯤ ꯔꯤꯄꯣꯔꯠ ꯃꯦꯗꯤꯀꯦꯜ ꯗꯤꯔꯦꯛꯇꯣꯔꯦꯠꯇ ꯁꯕꯃꯤꯠ ꯇꯧꯕ ꯅꯠꯇꯅ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯛꯅꯕꯒꯤ ꯑꯌꯥꯕ ꯄꯤꯔꯛꯇ꯭ꯔꯤꯕꯅ ꯃꯍꯥꯛꯀꯤ ꯍꯣꯁꯄꯤꯇꯥꯜꯗ ꯃꯤꯑꯣꯏ ꯑꯃ ꯂꯩꯈꯤꯗꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯑꯃꯠꯇ ꯍꯥꯏꯗꯣꯛꯎ ꯍꯥꯏꯕ ꯌꯥꯔꯛꯈꯤꯗꯦ꯫ ꯄꯥꯎꯆꯦ ꯑꯁꯤꯅ ꯑꯇꯣꯞꯄ ꯁꯣꯔꯁ ꯑꯃꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏꯕꯗꯁꯨ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯃꯦꯗꯤꯀꯦꯜ ꯗꯤꯔꯦꯛꯇꯣꯔꯦꯠꯇ ꯄꯦꯁꯦꯟꯠ ꯑꯁꯤꯅ ꯕ꯭ꯂꯦꯛ ꯐꯪꯒꯁ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄ ꯑꯃꯁꯨꯡ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯩꯈꯤꯗꯕꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯄꯤꯔꯨꯕ ꯃꯇꯨꯡꯗ ꯑꯀꯟꯕ ꯑꯦꯗꯚꯥꯏꯖꯔꯤ ꯑꯃ ꯄꯤꯔꯛꯇꯨꯅ ꯑꯅꯧꯕ ꯂꯩꯅꯥ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯗꯤꯀꯦꯜ ꯗꯤꯔꯦꯛꯇꯣꯔꯦꯠꯀꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇꯅꯕ ꯈꯪꯍꯜꯂꯛꯂꯦ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯊꯥ ꯑꯁꯤꯒꯤ 22ꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯦꯜꯊ ꯁꯥꯔꯚꯤꯁꯦꯁꯀꯤ ꯗꯤꯔꯦꯛꯇꯔ ꯗꯥꯛꯇꯔ ꯀꯦ ꯔꯥꯖꯣꯅ ꯊꯣꯛꯈꯤꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯗ ꯃꯅꯤꯄꯨꯔꯗꯁꯨ ꯐꯪꯒꯜ ꯏꯟꯐꯦꯛꯁꯟ ꯃꯨꯀꯣꯔꯃꯥꯏꯀꯣꯁꯤꯁ ꯑꯁꯤ ꯅꯣꯇꯤꯐꯥꯏꯕꯜ ꯗꯤꯖꯤꯖ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯏꯄꯤꯗꯦꯃꯤꯛ ꯗꯤꯖꯤꯖ ꯑꯦꯛ 1897ꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯦꯜꯊ ꯑꯦꯟड ꯐꯦꯃꯤꯂꯤ ꯋꯦꯜꯐꯤꯌꯔ ꯑꯃꯁꯨꯡ ꯏꯟꯗꯤꯌꯟ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯦꯗꯤꯀꯦꯜ ꯔꯤꯁꯔꯆꯅ ꯄꯤꯔꯛꯄ ꯃꯨꯀꯣꯔꯃꯥꯏꯀꯣꯁꯤꯁꯀꯤ ꯁ꯭ꯀ꯭ꯔꯤꯅꯤꯡ, ꯗꯥꯏꯒꯅꯣꯁꯇꯤꯛ ꯑꯃꯁꯨꯡ ꯃꯦꯅꯦꯖꯃꯦꯟꯠꯀꯤ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯄ꯭ꯔꯥꯏꯚꯦꯠ ꯍꯦꯜꯊ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯅ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯈꯪꯍꯟꯈꯤꯕ ꯂꯩꯈꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯅ ꯅꯣꯇꯤꯁ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯔꯛꯂꯤꯕ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯑꯁꯤ ꯉꯥꯛꯅ ꯆꯠꯄꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯂꯩꯅꯥ ꯑꯁꯤꯒꯤ ꯀꯦꯁꯁꯤꯡꯒꯤ ꯃꯇꯥꯡꯗ ꯆꯤꯡꯅꯕ ꯑꯃꯁꯨꯡ ꯀꯟꯐꯥꯔꯝ ꯇꯧꯕ ꯂꯩꯔꯕꯗꯤ ꯁꯣꯏꯗꯅ ꯍꯦꯜꯊ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯔꯤꯄꯣꯔꯠ ꯇꯧꯔꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯔꯤꯄꯣꯔꯠ ꯑꯁꯤ ꯄꯤꯈꯠꯂꯛꯅꯅꯕꯒꯤ ꯀꯃꯦꯟꯠ ꯑꯃ ꯐꯥꯎꯕ ꯃꯥꯡꯖꯧꯅꯅ ꯄꯤꯊꯣꯛꯇꯨꯅ ꯈꯪꯍꯟꯈꯤꯕ ꯂꯩꯈꯤꯕꯅꯤ꯫ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯂꯣꯏꯔꯕꯁꯨ ꯂꯩꯉꯥꯛꯅ ꯁ꯭ꯀꯨꯜ ꯄꯨꯝꯅꯃꯛ ꯈꯨꯗꯛꯇꯒꯤ ꯊꯤꯡꯖꯤꯟꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯄ꯭ꯔꯤꯜ 16, 2021ꯗ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯕꯣꯁꯦꯝ ꯑꯃꯁꯨꯡ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯏꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯀꯣꯁꯦꯝꯗ ꯑꯦꯐꯤꯂꯤꯌꯦꯠ ꯇꯧꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯃꯁꯨꯡ ꯑꯦꯗꯦꯗ ꯑꯃꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯕꯨ ꯃꯦ 1, 2021ꯗꯒꯤ ꯍꯧꯔꯗꯨꯅ ꯃꯦ 31, 2021 ꯐꯥꯎꯕ ꯊꯥ ꯑꯃꯒꯤ ꯁꯝꯃꯔ ꯚꯦꯀꯦꯁꯟ ꯊꯥꯗꯣꯛꯈꯤꯕ ꯑꯗꯨ ꯉꯔꯥꯡ ꯂꯣꯏꯁꯤꯟꯈ꯭ꯔꯕꯁꯨ ꯕꯣꯔꯗ ꯑꯃꯁꯨꯡ ꯀꯥꯎꯟꯁꯤꯜ ꯑꯅꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯀꯨꯜ ꯄꯨꯝꯅꯃꯛ ꯈꯨꯗꯛꯇꯒꯤ ꯊꯤꯡꯖꯤꯜꯂꯦ ꯍꯥꯏꯔꯤ꯫
Masigi matangda ngasi Manipur Lengaki Commissioner Education School T Ranjit na order ama thokre. Order asina hai housing state asina mayok nariba COVID-19 pandemic ke second wave asina maram oiraduna mahairoi sing teaching community amasung makhoi parents guardian sing yauna stakeholder pumnamangna pogliba ki basing adudagi makoida thokaningda ba thokdok sing mayok naraktana bagi damag school sing asigi summer vacation mamang thagi amadagi hauraduna kunthraga mathoi phawbagi suti pi kibani adum oinamak housing mayok nariba COVID-19 na positive oihanbagi case sing amasung laina laisit asina maram oiraga thokhaliba mi sihanbagi masing sing ase state laingaki maikaidagi kupna examine tawraba matungda laingaki maikaidagi aided amasung private school sing yauna government ki mahiloisang pumnamag makata na thingjinbagi mathau tare hairaduna hairiba school sing ase khudaktagi makata ba order ama thokriba phauba thingjille haire masigi matangda director of education schools ki maikaidagi hauzik mayok nariba COVID-19 pandemic ki second wave amasung ayamba district singda curfew amadi athingba sing thamlakpadagi miyam amadi gari sing chathok chasin thingliba sina sumaram oiduna school pumnamang makata na thingjinbina ba recommendation tawraki haire maram asidagi laingakna hauzik oidiba COVID-19 pandemic asigi phibam yengladuna mahiroi sing teaching amasung non teaching staff singidamak yengladuna school sing asi matam kaktana thingjinbani haire adum oinamak mahisang sing asida khudaktagi mahuksagum online class sing sathanaba khangalakle adum oinamak coaching class amadi private tuition tawriba school sing amasung boarding amadi school gi hostel sing yauna private hostel pumnamaksu khudaktagi athingba sigi manungda konsungani haire disqualification case singi judgment ngasi laukhoklagane Constitution of India ge 10 schedule gi makhada Manipur Legislative Assembly da lingliba Speaker Tribunal na June 13 2020 da disqualify tawkiba MLA singi manungdagi MLA ahumna makhoi gi disqualification asibu challenge tawraduna High Court of Manipur da file tawrakiba petition singi reserve tawduna thamlakiba judgment sing hayeng laukhoklagane petition sing adu Kaksing AC gi ex MLA Yangkhom Surchandra Kumbi AC gi ex MLA Sanasam Bir amasung Lamlai SG ex MLA Khetrimayum Birena petitioner sing oiduna file tawrakhibane Manipur Legislative Assembly ki speaker amasung secretary yauna respondent sing oina council laga file tawrakhiba petition sing aduna Y Surchandragina WP clause C number 316 of 2020 S Birgina WP clause C 331 of 2020 336 of 2020 362 of 2020 363 of 2020 298 of 2020 ne aduga Khetrimayum Birengina 332 of 2020 360 of 2020 amasung 361 of 2020 ne petition pumnamaki reserve tawduna thamlakiba judgment amasung order sing hayeng High Court of Manipur ge Justice Lanu Sungkum Jamir amasung Justice Ahanthem Bimol ki division bench na laukthongna bagi damak bench asigi close list list out